ꯃꯤꯅ ꯁꯤꯛꯅ ꯁꯥꯏꯅꯕ ꯉꯝꯗꯅ ꯆꯠꯂꯤꯕ ꯆꯤꯜꯂꯕ ꯕꯖꯥꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯚꯥꯏꯑꯣꯂꯦꯠ ꯑꯃꯗꯤ ꯃꯦꯖꯔ ꯒꯤꯜꯕꯔꯠ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯕꯗꯒꯤ ꯚꯥꯏꯑꯣꯂꯦꯠ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯥꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯎꯕꯗ ꯃꯦꯖꯔ ꯒꯤꯜꯕꯔꯠꯅ ꯂꯩꯊꯣꯔꯛꯇꯨꯅ ꯚꯥꯏꯑꯣꯂꯦꯠꯇ ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛꯄꯨ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯚꯥꯏꯑꯣꯂꯦꯠ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯏꯃꯔꯦꯜꯒꯤ ꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯦꯖꯔ ꯒꯤꯜꯕꯔꯠꯇ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯌꯣꯜꯂꯤꯕ ꯅꯨꯡ ꯑꯗꯨ ꯃꯦꯖꯔꯒꯤ ꯃꯤꯠꯀꯤ ꯃꯆꯨꯒ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯡ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯤ, ꯃꯁꯤꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯒ ꯑꯦꯄꯤꯁꯣꯗ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯚꯥꯏꯑꯣꯂꯦꯠ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯕꯦꯟꯗꯦꯖꯅ ꯀꯣꯏꯅ ꯌꯦꯠꯁꯤꯜꯂꯕ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯚꯥꯏꯑꯣꯂꯦꯠ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯦ ꯀꯣꯂꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯊꯤ ꯏꯕ ꯍꯧꯔꯛꯏ꯫ ꯃꯦꯖꯔ ꯒꯤꯜꯕꯔꯠ, ꯑꯩꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯛꯄ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 110ꯅꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯑꯁꯣꯛꯄꯁꯤꯡꯁꯨ ꯉꯝꯅꯃꯛ ꯐꯔꯦ, ꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯦ꯫ ꯈꯨꯠ ꯁꯥ ꯂꯦꯡ ꯑꯣꯠꯄꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯤ ꯉꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯍꯧꯖꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯤꯊꯤꯒꯤ ꯃꯔꯣꯜ ꯑꯁꯤ ꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯤꯉꯩ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯂꯣꯝ ꯑꯗꯨ ꯈꯨꯟꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯤꯠ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯚꯥꯏꯑꯣꯂꯦꯠꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯚꯥꯏꯑꯣꯂꯦꯠꯀꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯟ ꯆꯪꯉꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯕꯁꯨ ꯑꯗꯨꯃꯛ ꯆꯪꯈꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯚꯥꯏꯑꯣꯂꯦꯠꯀꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯏ꯫ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯗ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯈꯪꯗꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯅꯔꯁ ꯑꯗꯨꯅ ꯚꯥꯏꯑꯣꯂꯦꯠꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯇ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯏꯑꯣꯂꯦꯠꯀꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯚꯥꯏꯑꯣꯂꯦꯠꯀꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯚꯥꯏꯑꯣꯂꯦꯠ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁ ꯆꯦꯟꯁꯤꯟꯗꯨꯅ ꯚꯥꯏꯑꯣꯂꯦꯠꯄꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯚꯥꯏꯑꯣꯂꯦꯠ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯖꯔ ꯒꯤꯜꯕꯔꯠꯇꯤ ꯂꯥꯛꯇ꯭ꯔꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯚꯥꯏꯑꯣꯂꯦꯠꯅ ꯑꯃꯨꯛ ꯃꯦꯖꯔ ꯒꯤꯜꯕꯔꯠ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ꯭ꯔꯥ, ꯃꯍꯥꯛ ꯂꯥꯟꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈ꯭ꯔꯕꯅꯤ, ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯇ ꯍꯪꯂꯛꯏ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯔꯁ ꯑꯗꯨꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯚꯥꯏꯑꯣꯂꯦꯠꯇ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯒꯅꯤ, ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅꯁꯨ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ, ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯀꯤ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯚꯥꯏꯑꯣꯂꯦꯠ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯇ ꯁꯂꯥꯝ ꯀꯣꯠꯇꯨꯅ ꯃꯍꯥꯛ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ, ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯃꯍꯥꯛꯄꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯠꯇ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯚꯥꯏꯑꯣꯂꯦꯠꯅ ꯅꯤꯡꯁꯤꯡꯂꯦ ꯁꯥꯔ, ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤꯔꯛ ꯊꯦꯡꯅꯈ꯭ꯔꯦ, ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯗ ꯑꯃꯨꯛ ꯑꯗꯨꯒ ꯂꯥꯟ ꯆꯪꯗ꯭ꯔꯤꯉꯩ ꯅꯨꯡꯗꯥꯡ ꯑꯗꯨꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯅꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯦ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯚꯥꯏꯑꯣꯂꯦꯠꯅ ꯑꯩꯍꯥꯛ ꯃꯦꯖꯔ ꯒꯤꯜꯕꯔꯠꯇ ꯔꯤꯄꯣꯔꯠ ꯑꯃ ꯏꯔꯝꯕꯅꯤ, ꯗꯣꯛꯇꯔꯁꯤꯡꯅ ꯑꯁꯨꯝꯅ ꯏꯕ ꯁꯥꯟꯅꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯈꯨꯠ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯔꯛꯀꯅꯤ ꯍꯥꯏ, ꯑꯗꯣ ꯃꯦꯖꯔ ꯒꯤꯜꯕꯔꯠꯇꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯀꯣꯂꯣꯅꯦꯜ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯚꯥꯏꯑꯣꯂꯦꯠꯅ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯗꯤ ꯂꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏ, ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯕꯛ ꯃꯦꯖꯔꯅ ꯀꯔꯤ ꯑꯣꯏꯅ ꯄꯤꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯅꯍꯥꯛ ꯗ꯭ꯔꯦꯁ ꯍꯥꯟꯅ ꯍꯣꯡꯗꯣꯛꯑꯣ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒꯗꯧꯕꯅꯤ, ꯑꯩ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧꯔꯝꯂꯒꯦ ꯍꯥꯏꯔꯒ ꯀꯣꯂꯣꯅꯦꯜ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯚꯥꯏꯑꯣꯂꯦꯠ ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯀ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩ ꯌꯥꯎꯕ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯚꯥꯏꯑꯣꯂꯦꯠꯇ ꯄꯤꯕꯤꯔꯝꯃꯤ꯫ ꯚꯥꯏꯑꯣꯂꯦꯠ ꯃꯍꯥꯛꯀꯤ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯦꯛ ꯇꯧꯔꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ,
ngahan na yorokpa yarabani maduda makoina army base ta oina thamlamlaba zatni nahakki pochai singsi haina hairami Violet mahakki suitcase adu check torambadagi mahakna Emerald gi nung adu yawramdaba aduda mahakna nurse aduda mahakki nung adu di kadai da thamlamle haina mahakna pakhatna hangi nurse nupi adu su ipa pakhatna nahakna leiramba game adudagi leiramba khudingmakni puraklibase atai di khangde haina hairagi Madu tabada Violet mahakki suitcase adu paikhattuna mahak nung adu thirukhige haina senge tawi adubu Colonel Hodgins na mahakpu khamlami madudagi Violet na mathamoi sokna nung adu Major gi gift ni Major na mangonda pirakhibani haina hairami maduda Colonel Hodgins na nung adu mahakna phangnaba soiden thigani haina promise tawduna Violet ki mabukning phathaduna mahakna Violet pu gari aduda haptuna pubiragi gari manung aduda tongna Violet na Colonel Hodgins da mahak karamba matamda Major gi mafamdagi order fangani hojik oriba condition asitadi mahak duty fajana mapung phana tawbadi ngamkhiroi haina hairagi mahak ki wafam adubu Colonel Hodgins na atopa nakal amada thaidoknaba hotnari mahak na phina saba sanapot ahum puthoraktuna Violet ta mahak ki hospital dagi discharge tawbagi harauba phongdokpa oina sanapot ama khallo haina hairami mahak na karamba sanapot pambano khangdabadagi mahak na sanapot sing adu loina leisilaklabani haina swairami matam masida Violet na mahak sanapot sing adu darkar oide mahak pamde haina tapna hairagi masida Colonel na ama khandaba yaroi nahak na ama khandragadi prithibhi asi ngasi kairagani haina phagi tawduna sanapot ama namduna khalhanli madudagi Violet na huinaw masa ama khalami Colonel Hodgins na mahak na huinaw masa adu khalliba adu karigino haina hangi maduda Violet na maramdi Major Gilbert ki mayambana mahak asi Major gi asanbu huinaw ni haiduna hek hai haina hairagi madudagi Colonel Hodgins na wari adu nungairaroi khanbadagi mahak na wari adu atopa nakal amada amuk thaidoknaba honaragi mafam asigi train track sing asi landa loina kaikhre ngasigi journey asi yamna sangba journey amadi oirani ado nahakpu mamangda leidenda lakhrabra haina hangi maduda Violet na mahakti amukta laktri haina khommi aduga phina saba huinaw adu mayana kanna siksinduna thammi masigi makha tarakpa sin asida amuk haukiba langi thodok matek ama amuk utli Violet yamna thina soklaba Major Gilbert ki manakta mahak Major bu sangduna leiri matam asida Major Gilbert na Violet ta Violet nahak hojik free oina hingjeruro aduga aroiba oina aina nahak pu thamoi sengna hairaga wa adu makha taramdana sin asi adu magloisinkhre Violet jahas amagi mapanda lektuna leiri Colonel Hodgins mahakki manakta sangsilagi aduga mafam adu Leiden City gi hithangphamni haiduna mahakna mafam adu bo masak taklami madudagi makhoi jahas adu asum tongduna lakpana makhoi Leiden yauduna makhoi jahas adudagi kumtharaki jahas adudagi kumtharaktuna Colonel Hodgins na Violet ta Major na hairamba wa khara tamlami Major Gilbert na nahakpu lan asi loraba matungda nahaki yaifanabagidamak nahakpu mahaki khwaidagi thajaba mari mata ama oiriba Evergarden family da nahakpu sinarami ayakna imung adugi miyoisinga pau phaunari imung adugi ahal adunasu nahakpu makhoina lawsillagi haina hairaki haina Violet ta tamlami madudagi makhoi Evergarden family adu yausilaklami yum adugi doorbell adu khingduna imung adugi miyoising adu kauthoklami imung adugi ahal orabi nupi Tiffany thoklaktuna makhoi bu harau tayamna oklami Colonel Hodgins na Tiffany bu Violet ta masak taklami aduga mahak bu greet taw haina hairami madudagi Violet na salam kotuna nupi adubu greet tawi maduda Colonel Hodgins na salam kotrabasu yare haifetang non tharaga adumak yare haina haibirami madudagi makhoi imungda sanglaktuna sa thaklami mayam adu makhutta sa glass amamam paiduna sa adu thaklami adubu Violet mahak mayam aduda tuminna yengduna leirami mahakki matau adu ubada imung adugi ahal oirami nupi aduna mahakki maming kauduna sa adu thaku haina haragi madudagi Violet mahakki makhut aduna sa glass adu thangatnaba yamna kan hotnarami mahakna yamna wana glass adu thangatnaba hotnariba matau adu ubada nupi aduna ngamdrabadi yamna force tawruranu mahak lale haina haragi adubu nupi aduna asumna haringai Violet na sa glass adu mahakna paikhatpa ngamdaduna mahakna table aduda thadaduna mahakki makhutta asaba sa adu songlami madu ubada nupi aduna makhut adu pokpa tare haiduna Oliver hariba nupa aduda ice khara purak u haina hairami maduda Violet na mahakki makhut adudi karisu asaba phawroi hairaga mahakki makhutta yetliba bandage adu lauthokduna mahakki silver na saduna hapliba mahakki makhut adu mayam aduda ulami mahakki ahapa makhut adu hojiki oina di khitang lummi khara leiragadi hainarak ani haina mahakna hairami
Madudagi ahal aduna mahakpu ka amada pusinbiduna mahakna naha oiringai matamda ublamba khutki glove ama Violet pibirami. Colonel na glove adu upsillo haibadagi Violet glove adu upsilami. Glove adu mangonda yamna paksare haina Colonel Hodgins na haibirami. Madudagi Colonel Hodgins na Violet onsilaktuna mahak satlage thienglani mahak office ta chusat kadabani imung adugi ahal orabi tiphani na haibi illu haina mahak na Violet hairami. Nupi aduna karisu koiganu mahakpu mahaki hek apokpa mamani khallo haina hairami. Matam asida Violet na mahakti piklingai matamdagi mama mapa masak khanglakte aduna ima ipa mahut sinbagi kanaba leite haina mahakna lanmi amagi matawgumna wanganglagi. Matam asida nupi aduna mahakki sumasani pa ama leirami adubu mahaksu landa sikhre haina hairagi. Masida Violet na nahakki nasani pa adugi aihakna mahut sinba yaroi haina amuk hairagi. Violet na haidurakliba wahising asi tabada nupi adu angakpa phawi. Madudagi Colonel Hodgins na mahakpo thimjinbirami. Mahakna mafam asida yamna nungaina leiba haiba asi Major Gilbert ki apambani aduna mafam aduda nahak nungaina leigadabani haina hairami. Major Gilbert ki apambani haibadagi Violet mahak yaningda mafam aduda mahak lehawi. Colonel Hodgins su nungaidana mahak thong adu hangdoktuna thokdagi. Colonel na gate mapa adu hek yaubaga Violet thong adu hangdoktuna Colonel gi manak tamna sensilagi aduga mahak pu Major Gilbert na mafam asida thamlamliba asi karigino mahak ki makhut adu yaudrabani na haujikti mahak asi kanararoi khanbagira mahak training khajiktang tawrabadi mahak hanagi matawgum fight amuk hanna tawba ngamgani haina mahak na hairagi maduda Colonel na Violet ta haujikti lan haibadu lorabani haina haibiragi. Madudagi Violet na adudi haujik aihak asi karisu kanadraba natra adu oirabadi aihakpu atopa mafam amada langthokpiramu haina hairagi. Madudagi Colonel Hodgins na mahak mafam aduda leihau haiba yararoi khangbadagi mahakna Violet pu mahakki thabak tawfam aduda pubiraklami. Makhoi ani lambi aduda asum lakpada Violet na Colonel Hodgins pu Lieutenant Colonel Hodgins haina kauragi. Maduda Colonel Hodgins na mahak haujikti army dagi retire tawrabani aduna mahak haujikti lieutenant oidre aduna haujikti mangonda president haina kau haina harami. Madudagi mahakna Violet ta mahakki company adugi maramda wari lirami. Mahakna ariba building adu leisillaga mahakna nauna amuk design tawthokpani. Ahanba floor asina reception gi floor ni aduga anisuba asina makhoigi writing department ni haina harami. Mafam aduda makhoina client sing adugi chithi sing adu makhoina iribani. Haujik chithi iba haijadaba mi mayam ama leiribani haina hairagi. Maduda Violet na mahaksu Major na iba paba takpibadagi hairakpani natrabani mahaksu hairamloi haina hairagi. Madudagi Colonel Hodgins na makhataragi. Lan asi loiraba matungda aihakna business ama haudoki haina khanki. Matam aduda government gi chithi thadok thajin gi leiriba department sing asi praja mayamdadi masigi khudongchaba asi phangde aduna aihakna masigi business asi mai pakani khanbadagi mahakna business asi tawbani haina hairagi. Madudagi Colonel Hodgins salambadagi sab lepi aduga Violet ta onsilaktuna Gilbert na mahakpu mahakki makhota sinaramlabani aduna haujikti Major gi mahutta mahakna oina order piragani nahak haujiksu adumak kanaba mi ama oribani aduna haujik nahak mafam asida thabak tawgadabani haina hairami. Madudagi Colonel Hodgins na Benedict hariba mahakki mamanaba postman adu kauthokduna Violet pu masak taklami. Hariba postman adu mahakna lan adu haudringai matamdagi khangnaraglaba mamanabani haina sohairami. Madudagi Colonel na Benedict ta Violet pu mahakki thabak sing adu masak tagu mahak bank tasalukhi gi haramlaga Violet pu Benedict ki makhuta sinarami. Madudagi Benedict na Violet ta mahakki mapot masai thampham amadi mahakki mafi marol sing adu Violet ta sinarami. Madudagi mahakna chithi sing adu makhoi gi address sing aduda khandoktuna rek sing aduda thammu chithi sing adu yamna yambani aduna tapna khandoku aduga warak abakanda mafam aduda pothanaba ka leibani maduda pothau haramlaga mahak thabak satkirami. Madudagi numit tasilaktuna Benedict su mahakki thabak adu loiduna halakle adubu matam adu phawda Violet ngasai Benedict na haramba thabak sing adu mahak pothadana thabak adu loigadabagi tawramba adu ubada Benedict ngaklami. Madudagi mahakna thabak adu koina tawmalle khara su pothagadabani ngasi loiba ngamdraga hayengsu adumak tawba yai haina haibiragi. Maduda Violet na mahakti hanadagi yamna kuina duty tawduna lagi aduna masida karisu problem laite haina hairagi. Madudagi Benedict na fare adudi nahak delivery oina chatlo haina amuk hairagi. Maduda Violet na delivery di karamna chatkani haina hangi.
Madudagi Benedictna Sithi adugi makok aduda iriba addressing aduda yenglaga addressing aduda pigadabani haina haramaga mahak satlagi haramlaga mahak satkhre. Colonel Hodgins mahak su thabak adu loiduna gari amada tongduna mahak lagli. Lambida delivery satpagi mi adu ubada mahakna nungdang asi phawda thabak tawba company leirima le haina khalami. Adubu delivery satliba mi adu Violet oirambadagi mahak Violet ki manak tu sensilaktuna mahak nungdang aduda kari tawribano haina hangi. Violet na mahak delivery satlibani haina khummi. Madudagi Colonel Hodgins na Benedict ki manak laktuna Violet pu delivery sathanbagi ngangnami. Benedict na aihak na haibadi hayeng nongalaga haibani haina harami. Madudagi numidangi saklen ama makhoi ahum saminaduna Benedict pu mayumda thilamlaga Colonel Hodgins amadi Violet lambi aduda office tamna lagli. Lambi aduda satna Colonel Hodgins na Violet da question khara hangi. Major Gilbert ki mangonda piramba last order adu nahak ningsingli bra haina hangi. Masida Violet na ningsingli nahak mafam asidagi sen crow aduga free oini hingluro haina hairami. Aduga aina nahak pu hairaga haiba loidringai Colonel na makhatari. Nahak asi hek piklingai dagi army base ta adumak leiraglabani. Nahak duty mayam ama mapung phana tawduna laglabani. Nahak haujikti para mayam ama tawgadaba watli. Nahaki haukiba punsigi thaudoksing aduna nahaki haksang adu haujiksu maina saklibani haina hairagi. Violet angang oibanina mahak Colonel na hairiba wa adu mahak na lausinba ngamde. Madudagi Colonel Hodgins na mahak ko na sauraglaba matamda mahak na hairiba mayam adu soidana khanglakani hairaga mahak na Violet pu mahaki ka adu da thinjinbirami. Violet nungdang adu mahak yumthak adu da phamduna mahak ki makhut adu yengduna leiri. Madudagi nongalaktuna mahak office adugi thongnaw sing adu sengdoktuna leiri. Matam asida office ki thong adu hangdoktuna nupa ama sangsilagi aduga Violet ta Miss Doll haina koragi. Violet na mahakti Doll nate mahakti Violet ni haina khumlami. Matam asida nupa aduna sangsilaktuna Miss Violet aihaki sithi amata ibiyu aihakti sithi iba haijade haina hairagi. Madudagi Violet na mahak na iyo hairiba adu karino haina hairagi. Madudagi nupa aduna mahaki khungang aduda mahaka khangnajabi nupi amalai. Haujik nupa atopa amagi luhongbagi proposal phangya haiba paw amatai. Maduda sithi amate ibiyu haina hairagi. Sithi gi marol sing adu Doll nupi amana yamna phajaba wahi wata sing sizinaduna iri. Nahakti aihaki punsina ihan hanna thengnakiba yamna thaujan haibi amani. Nahakna aihaki di pumnamakni nahaki damaktadi aihakna tawba ngamloidaba taibang pan asida karisu leite. Nahaki thamoida haujik kari phawri haibadu aihak yamna khangningi. Aikhoi ani haujik lapnarabasu aihakti nahakpu adumak nungsiri haina. Hairaga sithigi marol adu yarabra haiduna Doll nupi aduna nupa aduda hangi. Sithigi marol sing adu tarubada Violet mahaki haukiba punsigi wari sing amadi Major na haikiba khudingmak ningsinglaklami. Madudagi Doll nupi aduna Haujikti sithi asi delivery gidamak first floor da sinabiruro aikhoigi auto memory Doll service asibu sizinabi bagidamak adombo hainingai leitana thagatsari harami. Madudagi nupa adu mafam adu thadoktuna chatkre. Madudagi nupi aduna onthorakpada Violet upu amagi manakta leptuna leramba adu ubada mahak kanano haina hanglagi. Mafam aduda leiriba mi mayam adu mangonda yengduna lei. Madudagi Violet na nupi aduda onsilaktuna nupa aduna mahakna nupi adubu nungsi haina hainingi haiba asi nahakna kamdauna khanglebano haina hanglami. Masidagi Colonel Hodgins ki office ta Violet Colonel Hodgins ka wari sarami. Violet na mahak auto memory Doll service asida mahak su Doll ama oina haibadi sithi ibagi thabak asi mahak su tawgi haina hairami. Mahaki makhut adu kolom paiba yadrabasu mahak typewriter di namba ngamgani aduna mahak su thabak asi tawge haina hairami. Madudagi Colonel Hodgins na nahakna thabak asi tawningliba asi karigino haina hanglagi. Maduda Violet na mahak nungsiba haiba asi karino khangningi aduna mahakna thabak asi tawningbani. Major na mangonda mahaki last order adu piraba matungda mahakna aibu nungsi haina hairami. Madu aihakna karino haiba hojik phawba gyan tadri aduna aihakna thabak asi tawningbani haina hairagi. Madudagi Colonel Hodgins na makhataragi. Mafam asida thabak tawriba miyoising asidi madu khanglaga tawba ngaktani adubu nahakti masi khangde. Phare karisu kaide haina hairagi. Madu tabada Violet masa adu yamna harawi. Madudagi Colonel Hodgins na wari liragi. Nupi masa asi mahak hek piklingaidagi Major Gilbert ki order khaktabu mahakni induna lakpani. Ngasi asina ahanbani mahakna masana thabak asi tawningi hairakpa asi.
ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯂꯣꯅꯦꯜ ꯍꯣꯖꯤꯟꯁꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯟꯒꯤ ꯊꯧꯗꯣꯛ ꯃꯇꯦꯛ ꯑꯃ ꯑꯃꯨꯛ ꯎꯠꯂꯤ꯫ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯦꯖꯔ ꯒꯤꯜꯕꯔꯠꯄꯨ ꯁꯤꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯚꯥꯏꯑꯣꯂꯦꯠꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯌꯥꯗ꯭ꯔ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯦꯖꯔ ꯒꯤꯜꯕꯔꯠꯄꯨ ꯃꯌꯥꯅ ꯃꯦꯖꯔꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯛꯇꯨꯅ ꯃꯦꯖꯔꯕꯨ ꯍꯧꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯦꯖꯔꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯃꯅꯤꯡꯇꯝꯅ ꯍꯤꯡꯂꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯦꯖꯔ ꯒꯤꯜꯕꯔꯠꯅ ꯚꯥꯏꯑꯣꯂꯦꯠꯇ "ꯑꯩ ꯅꯍꯥꯛꯄꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯒ ꯁꯤꯖꯟ 1ꯒꯤ ꯑꯦꯄꯤꯁꯣꯗ 1 ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ꯫